Council of Higher Secondary Education Manipur Cohsem na lauba class 12 ki Higher Secondary Examination 2024 ki result ngasi nungthil pung ahum taba matam da lauthok lagani result ase hek lauthok paga mahairoi sing na council ki official website manresults.nic.in da changlaga isagi result sing yeng bayagani Cohsem na lauba Higher Secondary Examination 2024 asi chahi asidagi ihan hanba oina grading system chatnabasu oigadawri bane mark Marfutara Mathoi dagi Chama Faubana A1 grade 81 dagi 90 Faubana A2 71 dagi 80 Faubana B1 61 dagi na 70 Faubana B2 51 dagi na 60 Faubana C1 41 dagi 50 Faubana C2 33 dagi 40 na D 21 dagi 32 na E1 ama D 0 dagi na 20 na E2 hai na grade piri panbayabadi chahiya sigi oina haukiba February kun mathoi dagi March kun humdoi fauba Cohsem na lauduna chathakiba examination asida punna mahiroi lising kuntra mathoiga chahumga yankai mathoi na tongan ba exam center chamaga tara mathoi na exam pikibane